ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤꯒꯤ ꯊꯋꯥꯏ ꯁꯤꯡꯈꯩ ꯁꯣꯃꯦꯟ ꯑꯃꯗꯤ ꯕꯣꯏꯆꯥ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯕꯣꯔꯗꯤꯡꯗꯁꯨ ꯂꯩꯃꯤꯟꯅꯩ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯥꯇ꯭ꯔ ꯑꯌꯥꯝꯕ ꯌꯨꯝꯗ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯌꯨꯝꯗ ꯆꯠꯅꯈꯤꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯁꯤꯡꯈꯩꯅ ꯕꯥꯏ ꯁꯣꯃꯦꯟ ꯕꯥꯏ ꯕꯣꯏꯆꯥ ꯑꯩꯈꯣꯏ ꯈꯨꯜꯗꯤ ꯗꯨꯔꯒꯥꯁꯨ ꯏꯔꯥꯠꯇꯦ ꯑꯗꯨꯅ ꯊꯣꯛꯄꯒ ꯇꯜꯂꯦꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯗꯨꯗ ꯑꯣꯏꯅ ꯊꯣꯛꯂꯒꯦ ꯍꯟꯗꯛꯇꯤ ꯊꯣꯛꯂꯔꯣꯏꯒꯦꯗ ꯑꯗꯣ ꯚꯥꯏ ꯑꯩ ꯏꯊꯟꯇ ꯂꯩꯍꯧꯕꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯁꯨ ꯊꯣꯛꯈ꯭ꯔꯅꯨꯗꯅ ꯃꯁꯤꯗ ꯕꯣꯏꯆꯥꯅ ꯌꯥꯏꯗ ꯚꯥꯏ ꯑꯩꯈꯣꯏꯁꯨ ꯗꯨꯔꯒꯥ ꯄꯨꯖꯥ ꯀꯥꯏꯅ ꯃꯌꯥꯡꯒꯤ ꯂꯥꯏꯗꯨꯕꯨ ꯀꯌꯥ ꯈꯣꯏꯗꯥꯗꯦꯗ ꯑꯗꯨꯏ ꯁꯔꯨꯛ ꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯅꯠꯇ꯭ꯔ ꯚꯥꯏ ꯁꯣꯃꯦꯟ ꯃꯁꯤꯗ ꯁꯣꯃꯦꯟꯅ ꯌꯥꯏꯗ ꯚꯥꯏ ꯑꯩꯁꯨ ꯑꯁꯨꯝꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯍꯧꯈꯤ ꯁ꯭ꯀꯨꯜ ꯀꯦꯝꯄꯁ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯥꯎꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯀꯦꯝꯄꯁ ꯃꯅꯨꯡꯗ ꯂꯩ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯦꯝꯄꯁ ꯑꯁꯤ ꯆꯥꯎꯃꯟꯈꯤꯕꯅ ꯕꯣꯔꯗꯤꯡ ꯔꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅꯩ ꯅꯨꯃꯤꯠꯁꯤꯃꯛꯇꯗ ꯋꯥꯔꯗꯦꯟꯅ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯃꯅꯤꯡꯂꯣꯝꯗ ꯁꯣꯡꯂꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯍꯥꯏꯗꯠꯈꯤ ꯕꯣꯏꯆꯥꯅ ꯌꯣꯠꯄꯥꯛ ꯄꯥꯏꯗꯨꯅ ꯅꯥꯄꯤ ꯃꯔꯥꯁꯤꯡ ꯑꯗꯨ ꯐꯥꯜꯂꯤ ꯑꯁꯨꯝꯅ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯈꯤ ꯅꯨꯡꯗꯥꯡꯒꯤ ꯗꯤꯅꯔ ꯑꯗꯨ ꯆꯥꯔꯦ ꯑꯗꯨꯒ ꯋꯥꯔꯗꯦꯟꯅ ꯁꯥꯇ꯭ꯔ ꯑꯇꯩꯁꯨ ꯂꯩꯇꯕꯅꯤꯅ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯄꯥꯔꯨꯔꯅꯨ ꯇꯨꯝꯖꯔꯣ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯋꯥꯔꯗꯦꯟ ꯑꯗꯨ ꯁ꯭ꯀꯨꯜ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯑꯣꯏꯕꯅ ꯅꯨꯡꯗꯥꯡ ꯃꯌꯨꯝꯗ ꯍꯜꯂꯤ ꯑꯁꯨꯝꯅ ꯋꯥꯔꯗꯦꯟ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯐꯃꯨꯡꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯔꯕ ꯃꯇꯨꯡ ꯇꯨꯝꯅꯔꯦ ꯑꯍꯤꯡ ꯊꯦꯡꯖꯜꯂꯛꯂ ꯃꯇꯝ ꯑꯁꯤꯗ ꯕꯣꯏꯆꯥꯗꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯇꯝꯁꯤ ꯄꯨꯡꯁꯨ 12:30 ꯇꯥꯔꯝꯂꯦ ꯕꯣꯏꯆꯥꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯣꯏꯂꯦꯠ ꯂꯣꯝꯗ ꯃꯊꯟꯇ ꯂꯥꯛꯂꯝꯃꯤ ꯕꯣꯏꯆꯥꯁꯤ ꯂꯥꯏꯇꯤꯟ ꯈꯔ ꯊꯥꯖꯒꯟꯗꯕ ꯑꯣꯏꯕꯅ ꯃꯊꯟꯇ ꯃꯄꯥन थोकपा हेक चटली असुमना महाकना मपान थोकलुरगा टॉयलेटतगी थोलकपदा फिंगोक सेटपी अमा वाल मरुमद लेसिनखिबा अदु उहोखि बोइचाना इंगगगना कइनोने असुक थिंगल कासिदबु आइबु किहलिबा गाइदुरने हाय आई केमते किबिबा जात नतेको वाथि वारेम असुमना ngang-ngang-दुना परप लाइ मतम असिदा मागी तुंगदा कनानो अमा इनरकपगी सामिल फंगलम्मी बोइचाना तुंगदा फट लैथोक्तुना येंबदा कनासु लैबा उदि अदुबु युमथक्तगी हौदोंग अमुबी अमा फल्लाउना चोंथरखि बोइचाना इमा हाइना खंप्रि खंगी अदुगा हौदोंग अदु ताली हौदोंग अमुबी अदुना बोइचादा सागदबो मखै येंगलमलगा खोंगलगा चटखरे बोइचासु रूमदा चंगलक्तुना तुमखरे मथंगी नुमिनी बोइचा सोमेन सिंखै ब्रश तौबा लोरदुना मखोय मखोयगी ब्रेकफास्ट तौननबा किचन रोमदा लाइ अदुगा चा कप अममम परोठा तरुक अमगा लौरदुना टेबल अदुदा फमगा चा अदु थकना सोमेन हाइरई बोइचा कैदौरगे अमुक उंगदुना लेरदि चासिलो बोइचाना बाय आई केमते चानिंद्रे आई रूमदौना लेरमलगे असुमना हायमलगा रूमदा प्रप चटखरे सोमेनगा सिंखैगसु ब्रेकफास्ट तु चाबा लोरदुना रूमदा लाक्तुना फमगा लै सोमेना बाय फिरोन खरा सुरुसिदना सिंखैना होय याय बाय बोइचादी होय माय हाइदे तुमिना फमदुना उंगदुना अदुम लै सोमेन सिंखै फी सुना वारी सानरी मसिदा सिंखैना बोइचा सिबु ngawra jalo तुमिना सुम लेरिसिबो मसिदा सिंखैना मु ओयमलोहे मसा नुंगाइतदुना तौबो ओरमगनी आई सु खलिबनिने नेहान खैगा मानदेना लंच के मतम जवक्तुना कुकना बेल अदु खिंगलई सिंखै अमदि सोमेन फी सिंग अदु पर हौदोकलमलगा रूमदा चंगलक्तुना बोइचाबु हौदोकलमी बोइचादु उइरुम अस बाय नोय चाथोकलुरो आई चानिंद्रे सिंखैना यारोय बाय ngसाइसु ब्रेकफास्ट चादे नंबु नसांगमद्रबो सारदा हाइसिरो बोइचादी ओजाबु खरा किगनबा मियोइनी सार पलकपा अदुदा चानिंदा लाओ चारोसे केम तौदिदा सुम चानिंदबगिने लाओ चारोसे असुमना प्लेट अहुम पाइदुना मागे चाक इंसांग सिंग हापतुना चानरी
asumna lunch adu loraduna room da laktuna ngahak ngahak tumnare nungthilgi pung ani tarakpada singkhaina somen pocha se hugolo he pumba tare ne keron sanase lao somena yai ne pocha hugolo he keron play tari pandang tawsidana pocha na as noi sidiba nihak tumba sida yi li he asumna hairaga hugula I asumna keron du nungaina sanari asum haukibana numidang wairam pung manga muk taraklam le masidagi iruja thuklaga sa thaklaga lairik ngahak pathokse haina duna panari dinner matam su yoksilaktuna chathok lure aduga principal room da chattuna tv yinguraga room da halaklami matam masidadi pung 10 makhai taramle masidagi masa masa ki phamungda kakhatna duna tumna khre nihak leraka poisa tu mikap thorakli khudangda siriba gari aduda pung jenglubada 13 minute yankhai chattuna leirami matam masida mapalomda karino posak ama singduna satpagi makhol ama tar'i matam masida poisa masada ngarang thokkiba thaudoktuna khara kharati hainadaba poklabani adubu karino haina jengningkhibana thongnaw adu hangdoktuna yengrubadadi nupi ama magi akakpa makhut adu singduna chatliba adu ukhi madu urubada boicha ima haina lauramlaga gyan mangkhre mana lawba du taraduna singkhai amadi somensu hawalaktuna boisana tumliba phamung aduda sensilaktuna yengbada phamangdo onthaduna taramki singkhaina sensinduna boisa kaidorage haiduna kannar kauri asumna phana kuina laknaraba matung boisa du gyan khara khara tarakle singkhaina kamai tawino bai haina hangki masida bochana marai lallat tawduna asigi thongnawda hairaga makut thelli somen parpap sangsinduna yingada kanasu leiramde masida somena kanasu leite da sidadi nangi wakhangna pangu ubo oyamni he ya setumose hayi nongalaga phajana hainarasi asumna tawnari ngai yumthakta kanano ama satpagi khonjal taraklami bochana tutu leire asumna hairakpada handakti singkhai somen mukoi anisu tare mukoi anisu tasengna kiba haibadu oire asumna ngai hak tawraba matung maninglomda kanagumba amara koichat chatpagi khonjal amadi horai lenbagi khonjal su tarakhi aduga phaglang khujinna khotpagi makhol su tar'i aduga akiba khonjal amaga loinana ngarang ngangduna hairi nakhoina karigi aibu hawdokli sahi kaya asi wana khanglakpani ngasidi ningtamle asumna haramlaga khakna nogdai asumna akiba sabtra kaya tawrokpadagi mukhoi ahum kibna loire asumna sabtra kaya tawrokpadagi mukhoi thawai mangba tare khanduna thongnaw aduda chongthoktuna principal ki ka tamna chenba hawraklami uchinna chin principal ki ka phawbadi yoroklami somena sir thongse amuta hangbiyo aikhoi yam kire haiduna koilaw lawrami masidagi principal adu taraduna hathu chenthoraktuna kaidobo yorage angsa haiduna thongadu hangtur'i matamasida somengi lingjumda karigumba amana thengakpagum tawbadagi mahana tapna jengthorakpada musuk muraba ihing naing saraba makhut ama magi lingjumda pariklibadu ukhi madu urubadagi mahak pakhat mankibana ima hana lawramlaga asum wakhal takhidre masidagi principal na amaiba kauduna yenghanki somen wakhal tarakpadadi amaiba amana thau tawduna leirami amaiba koireng school asigi principal oriba saratna sattuna kaurubani haina mamanaba singna haiki amaiba koireng mahak yamna phawba amaiba amani asumna amaiba aduna somena mamit pangpa adu ubada ibungo nang gyan khara tarabra masida somena hoi oja gyan khara tarpagum tawe adubu kokchidi khara chikli tawriye masida amaiba koirengna kaisu tawroida ngha khipthau aduga adum phajakranida asumna somenna hipliba phamung adugi phamangda amaiba koireng principal sarat amadi singkhai boisa phamduna lei boisa amadi singkhaina makhoida thukiba thodok punamak amaiba koirengi maphamda tamlammi amaiba koirengna ai khange
ngasai aina school asigi gate si hek changlakpada thawai amana mathi phungpagi samil aingonda phangkhrabani masida principal saratna oja maiba pambai amma tawduna ojana amukta phananaba hunabiramo ai ojage awamando matik chana pijage masida amaiba koirengna hairi hojik koichat chatuna leiriba thawai asi lai ama khurumduna phajingadabani adubu lai asi khoiramjingaida thawai asigi haukraba wari ado hana ta khoko asumna ningamdana sikraba thawai asigi wari adu amaiba aduna lirakhi matamdo aina sahi 7-9 adumaina hairakpa adwai matamgi warini hojikka panarurabadi sahi yamna yamkhre khullasida amaibi nganbi kobi ama lerami mahak migi phatanaba thabak ama phawba toramde mahakna thau toba matamdasu lairaba singdagidi sel lobiramde migi matengsu yamna panglami mahakna asumna toba asi khulgi mi ayambanasu mabu nungchibirami adubu atopa amaiba kayanadi mabu yamna yengthirami aduga amaibi aduna afaba thabak kaya tawribanina khulgi miyamna mangonda loina yingnei laiwok tilokpa punamak mangonda loina yingnarami aduna atai amaibi leiriba singdadi kaya yengbiramde asumna tawbadagi amaiba kayana mabu yamna yengthirami masigi manungda amaiba abirisu amani nomagi numini amaiba abirudu amaibi nganbigi yumda arapa khul amada lai harauba chaknabagidamak hauba laklami matamaduda amaibi nganbidu mangolda sairiba mayamadu loisinduna leirami amaiba abi lakpadu ubada pairamliba sumchit adu matungda losinduna oja karomdagino yam thajadana lengkhatpiro amaiba abina yareda ai nangonda wamta haudoke haidana lakpanine nganbina haibi oja sumdobani handak kalen thasida lai haraubagi paw ama lakli maramasina nang aisu yaurunaba haiba lakleibanine nganbina oja chatpubudi yamna chatninge aduda yumsi ithanta leibanina hekta thadokpasi nungaitaba oja abirina adugidi karisu khalunuda kananabu kari tawrunege kuigadaba nateda subnagi numit 3 khaktani ainasu amaibi ama porakpa ngamgani na haiduklure aduna aigi mai yingba oina soihanganuko ai chalage lakliba tang ahumsida chatkadoribani ko adudi ai chale nganbi karisu haiba ngamhogre adumak tingak yingduna leihore mahak yumdu thadi thadokningdabani adubu amaiba abirgi wa aduda hiktopasu ngamdre kuigadabasu natabanina laigi thogolni khalna chalurage haina leple haina khibgi matung inna tang ahumgi ayukta amaibi nganbi punanaba pochai kayamarum jom sinjari thonga lomdagi amaiba abirina loirabo nganbina oja loijare haiduna thungadu sena lonsinduna khongsalba hauraklami makhoi anina satliba si khulgi mi kana amatana uhobo nate asum lakpana numit tasilaklami yaugadabadi khara watli masida amaibi nganbina oja numisu tasilakle kamdau sige amaiba abirina masigi singsilan thoklaga aikhoigi mari mata ama lei aduda ngasi ahin ngasi malek lurasi aduga hayeng ayukta amuk chalasi asumna hainaduna asum lakpada singlak adu phawrpada yamna sukpa mafam ama yoraki tanja asida amaiba abirina amaibi ai khongda tingkhang ama yurine amukta sato use ai chatpa ngamdrene amaibi nganbina kadaidano oja ai yengjage asumna haiduna amaibi nganbina yingli amaiba abirina khalli tanja asi lemna manghanba yadre khanduna amaibi nganbigi khudang adu ta paiduna mongsong adumda jingba hori amaibi nganbina oja karino aigi khut paiduna jingliba sibo thado o haina kanna hairi amaiba abirina lao nang asidi aigi oiba tare nang leibuna aikhoi gi thabakta yamna ai apan leire asumna ngangduna amaibi nganbibu jinglami asumna amaibi nganbi amaiba abirina nupi oibigi ikai khunaba manghanbiki masigi matung amaiba abirina
mahak asi hingna thamlabadi mahakna laikai taktuna soidana aibu awafamda tahalakpa yai haina mahakpu mangaksam metuna hatoklage khanduna nganbigi mangaksam adu kanna melakhi Amaibi Nganbi mangaksamda metliba khut adu lauthoknaba kanna hotnajai adubu upai leite Amaibi Nganbi adu khangani haibagi matagum mamit adu khana amaiba aduda yenglamlaga thawai mangkhre asumna amaiba abir adu asiba haksang adu hundoklamlaga mahaki mari matagi yum adu tamna sakkhre asumna numit tareni asum haukiduna amaiba abir adu mayumda halaklami khunja mayamna Amaibi Nganbi adu leiba ude haiduna yumda sangduna yingbada yumdi thonglonduna leirami asumna numit kayani halaktraba aduda khunja mayam aduna thiba chatsi haiduna thiba hongrei punamaksin asi amaiba abirdi loina khanglibani adubu maga saminnakiba adu kanasu uhodabana kanasu amaiba abirida hangkhide asumna khunja mayamna thiba lakpada yamna namthiba manam amakhak mongsong adomdagi namlakhi karino haina khunja mayamna changduna yengrubada Amaibi Nganbigi asiba haksang adu ukhi masa adu mawung kaina patha puntharamle masigi manam oiramki khunja singdu thamoi sokna nungaina de masidagi asiba haksang adu khulda poraktuna boloi khre adubu magi ningamdraba thawai mirel adudi khul asigi akoibada asum koichat chatuna leiri masigi matung nongma amaiba abirdu sak toklaga mapanda mai tiktuna leiri matamaduda magi tungda kanagumba ama samduna tatkibagi samin phanglamni mahak panthaba tawdana imungda praprap sangaktuna kangkhal tharaga phamang aduda lei tayet jinglaga tumkhre mahakna jinglamba lei aduna karisu tawbadi ngamdre adubu mahakti tumthaba yade makhutu lukhamda thamlaga kari torkadoriba jatno haina wakhal khanduna leikhre masigi matung mehak leiraga ahing dongyai yausilakpada maning mayada mi chatpa amadi nupi amana ningamdana kappagi makhol kaya taraklami amaiba abirdu masanga thokjanaba lairol kaya sonduna tumkhre asum haukibana nungsum mapung phana ngali abir haugatuna masa sengdoi aduga hingkholda hauriba napi singadu phoiduna lei ngasidi masa adu ngahan khaiga manataba mawong ama tawrai karigumba khudong thiba ama tagadawre haibagi samil phanglakle masida abirina khali karinone phangliba khudam sibo afa nungairi natyasa section leitaba yade asumna khallaga mahakna napi sembada sijinnaba thang adu pairaga imungda changkhre aduga sak atu thongli amaiba abirgi imung asi masanupaga magata leibani masanupa dusu langphaida chatkibana mahak mathanta yum masida lei asumna sak adusu loisinduna sathoklaba matung pothakhre numitang wairamgi pung mari tarakpa adwaida wa amai janduna paya siduna leiri masidagi abirina numit tasilakle khanduna sakhumda sangaktuna magi sak charuk adu thongli saksu loraduna sathoklaga kulik sing adu phengdok lamlaga ngarangi matawgum lei taret jingduna tumkhre masidagi mahak ahing nungyai matung mikap thori tanja aduda mapandagi kanano amana oja maiba aigi imado kenom tahore amukta thokpira o haina kana lauri amaiba abirsu taraduna ai kanano ne ngaikho ngairamuko ai tholak lage asumna haiduna magi thomadu karisu khanthaba tawdana hangdoklami masida mapanda lairamliba nupa aduna oja aine awang laikai gi tomal ne aikhoi phawda chaluse imado kanuma tawduna lehore masida amaiba abina yani jani ngayak ngairamuko asumna imungda sangkhraga lai khurumbada sangadaba punamak khaw amada haptuna puthorakle asumna asum lakpada lomlong ohum phangba jaga ama jawrakpada tomalna oja maiba mapan amukta thokige ngahakta ngaibi khuko haina hairakhi masida amaiba abirina hoi kuilenu ibungo haina khungki masidagi tomaldu mongsong amada sangchin kibadagi thorakhide masidagi abirdu
ꯆꯤꯡꯅꯔꯛꯇꯨꯅ ꯃꯣꯡꯁꯣꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯇꯣꯃꯥꯜꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯕꯤꯔꯅ "ꯍꯩ ꯂꯥꯛꯑꯣꯅꯦ ꯀꯨꯏꯃꯟꯈ꯭ꯔꯦꯅꯦ" ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯗꯨꯅ ꯆꯤꯡꯂꯨꯕꯗ ꯃꯍꯥꯛꯅ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤꯒꯤ ꯁꯛꯇꯝꯗ ꯑꯣꯟꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯨꯠꯇ ꯊꯥꯡ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯃꯉꯣꯟꯗ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯕꯤꯔ ꯈꯪꯄ꯭ꯔꯦꯛ ꯈꯪꯈꯤ꯫ ꯑꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯒꯦ ꯇꯧꯕꯗ ꯃꯈꯣꯡ ꯑꯗꯨ ꯆꯩ ꯑꯃꯗ ꯂꯧꯁꯤꯟꯗꯨꯅ ꯎꯞꯄꯒ ꯇꯨꯁꯜꯂꯤ꯫ ꯑꯕꯤꯔ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤꯒꯤ ꯑꯇꯃꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯑꯕꯤꯔꯒꯤ ꯌꯦꯠ ꯊꯪꯕ ꯃꯈꯨꯠ ꯑꯗꯨ ꯀꯛꯊꯠꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯊꯥꯡ ꯑꯗꯨꯅ ꯇꯪꯈꯥꯏ ꯇꯥꯅ ꯌꯥꯟꯊꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯕꯤꯔ ꯉꯥꯟꯕꯤꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯤꯍꯥꯠ ꯊꯤꯅ ꯍꯥꯠꯈꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤꯒꯤ ꯊꯋꯥꯏꯅ ꯃꯍꯥꯛꯀ ꯌꯦꯛꯅꯕ ꯑꯃꯥꯏꯕꯤ ꯃꯥꯕꯨ ꯃꯥꯡꯅꯅꯕ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯁꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯃꯝ ꯑꯊꯦꯡꯗ ꯆꯠꯄ ꯉꯝꯅꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯇꯧꯕꯗꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝ ꯇꯥꯟꯅꯗꯨꯅ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯀꯧꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯁꯤꯗꯣꯛꯂꯒ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯃꯁꯤꯅꯤ ꯆꯥꯆꯥ ꯊꯋꯥꯏ ꯑꯁꯤꯒꯤ ꯋꯥꯔꯤ꯫ ꯅꯈꯣꯏꯅ ꯁ꯭ꯀꯨꯜ ꯁꯥꯔꯤꯕ ꯃꯐꯝꯁꯦ ꯑꯃꯥꯏꯕꯤ ꯉꯥꯟꯕꯤꯒꯤ ꯍꯤꯡꯈꯣꯜꯗꯨꯅꯤꯅꯦ꯫ ꯑꯗꯣ ꯅꯈꯣꯏꯕꯨ ꯉꯁꯤ ꯉꯔꯥꯡꯁꯤ ꯂꯩꯕꯥꯛ ꯇꯧꯔꯨꯕꯒ ꯌꯥꯎꯕ꯭ꯔꯣ? ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯪꯉꯛꯄ ꯑꯗꯨꯗ ꯕꯣꯏꯆꯥꯅ "ꯏꯄꯨ ꯑꯃꯥꯏꯕ, ꯑꯩꯅ ꯁ꯭ꯀꯨꯜꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯕꯒꯤ ꯅꯥꯄꯤ ꯐꯥꯟꯕꯗ ꯂꯩꯕꯥꯛ ꯈꯔꯗꯤ ꯁꯣꯛꯂꯨꯏ"꯫ ꯃꯁꯤꯗ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯅ "ꯑꯗꯨꯗ ꯅꯪꯅ ꯂꯩꯕꯥꯛ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯆꯐꯨ ꯑꯗꯨ ꯅꯪꯅ ꯁꯣꯏꯗꯅ ꯁꯣꯛꯂꯝꯂꯒꯅꯤ꯫ ꯑꯗꯨꯅꯅꯤ ꯊꯋꯥꯏ ꯑꯁꯤꯅ ꯃꯊꯤ ꯐꯣꯡꯂꯛꯂꯤꯕꯁꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯑꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯊꯋꯥꯏꯁꯦ ꯐꯥꯖꯤꯟꯍꯧꯅꯕ ꯇꯧꯁꯤ꯫ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯁꯔꯠ, ꯃꯩꯇꯥꯟ ꯈꯔ, ꯂꯩ ꯃꯆꯨ 3, ꯎꯆꯥꯟ ꯃꯩꯔꯥ ꯑꯗꯨꯒ ꯌꯦꯟ ꯑꯃꯨꯕꯤ ꯑꯃꯒ ꯊꯧꯔꯥꯡ ꯇꯧ"꯫ ꯃꯁꯤꯗ ꯁꯔꯠꯅ "ꯐꯒꯅꯤ ꯑꯣꯖꯥ"꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯕꯣꯏꯆꯥ ꯍꯣꯏꯅ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯇꯧꯈꯤꯕ ꯃꯄꯥ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯁꯤꯗ ꯀꯣꯏꯔꯦꯡꯅ "ꯇꯨ ꯑꯉꯥꯡꯁꯥ, ꯆꯐꯨ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ"꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯥꯛꯂꯛꯄꯗ ꯁꯣꯃꯦꯟꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯅ ꯆꯐꯨ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯂꯪ ꯑꯍꯤꯡꯕꯅ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯥꯟ ꯃꯩꯔꯥ ꯑꯗꯨꯁꯨ ꯆꯨꯈꯠꯂꯤ꯫ ꯌꯥꯡꯀꯣꯛꯇ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯍꯥꯞꯂꯒ ꯊꯧ ꯇꯧꯕ ꯍꯧꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯑꯀꯤꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯃꯤ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯂꯩꯕꯥꯛꯇ ꯈꯨꯖꯤꯟꯅ ꯈꯣꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯉꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯅ ꯂꯩ ꯆꯤꯡꯗꯨꯅ ꯂꯪ ꯑꯍꯤꯡꯕꯅ ꯇꯤꯡꯗꯨꯅ ꯊꯝꯈꯤꯕꯅ ꯀꯔꯤꯝꯇ ꯁꯣꯛꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯑꯀꯤꯕ ꯁꯥꯇ꯭ꯔ ꯀꯌꯥ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯅ ꯆꯐꯨ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯩꯇꯥꯟ ꯑꯁꯤꯕ ꯑꯃꯗꯤ ꯅꯨꯡ ꯑꯃꯨꯕ ꯑꯃ ꯍꯥꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯃꯩꯇꯥꯟ ꯑꯁꯤꯕ ꯑꯁꯤꯅ ꯑꯆꯥꯛꯄ ꯃꯩꯇꯥꯟ ꯑꯣꯟꯗ꯭ꯔꯤ ꯐꯥꯎꯕ, ꯑꯗꯨꯒ ꯅꯨꯡ ꯑꯁꯤꯅ ꯇꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯊꯋꯥꯏ ꯑꯁꯦ ꯊꯣꯛꯂꯛꯄ ꯌꯥꯗꯦꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯈꯔ ꯂꯨꯅ ꯇꯧꯊꯣꯛꯇꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯀꯣꯏꯔꯦꯡꯅ "ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ ꯏꯕꯨꯡꯉꯣ ꯁꯔꯠ, ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯥꯏꯁꯪ ꯑꯃꯇꯪꯗꯤ ꯁꯥꯗꯨꯅ ꯊꯝꯕꯤꯌꯨꯀꯣ"꯫ ꯃꯁꯤꯗ ꯁꯔꯠꯅ "ꯍꯣꯏ ꯑꯣꯖꯥ, ꯑꯩ ꯁꯣꯏꯗꯅ ꯂꯥꯏꯁꯪ ꯑꯃ ꯁꯥꯖꯒꯦ꯫ ꯑꯗꯣ ꯌꯥꯝꯗꯦ, ꯁꯦꯟꯁꯤ ꯑꯣꯖꯥꯒꯤ ꯑꯋꯥꯃꯟ ꯀꯠꯆꯔꯤ"꯫ ꯑꯁꯨꯝꯅ ꯁꯔꯠꯅ ꯂꯨꯄꯥ 500 ꯁꯠꯇꯣꯛꯇꯨꯅ ꯗꯈꯤꯅꯥ ꯇꯧꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯈꯤꯗ꯭ꯔꯦ꯫ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯁꯨꯇꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯥꯛꯅꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯀ꯭ꯂꯥꯁ ꯆꯠꯊꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫